Maya maina tharoi siga tingaga thame Lakipur bazar da chappada lerakpa tharoi duni ko adudo asise ngasise ngasi aise hayeng thonggoi ni ko hayeng ai thongani tingjallaga thamme ado ai huji nunthang ne bako nundang sidane aine magi haidi amotpa kari kara mayam do fattaba sing do loina chatkinabagi ne aina cheng khara thadara thanamgani abako siga cheng je gai gumbaina siga thadaraga thamba taraga di ko maya kena tahu ba sa thawi dum thale tanga tu cheng se kai gumbai na thadaraga thamamaga di mai phattaba mayam do atai su hena loina thokpoi ne ba ko ado ai jin thang da cheng kha thadaraga thanamani aduga hayegda maning ka ani adagidi maning ka aga adagidi mamai sina football oraga mamai thokani ko football oraga thokpoi hena nungai do hayeng throi thongbagi recipe ai mayam thaga charake aigi kuthong ko mayam kuthong mana bra dum yeng se ba ado dum mayam na su aigi kuthong do try to ga su dum jeng biu ado haw bagi di mayam hai na mukana roi ko ya thong toi se ado heng jeng mina si ko mayam siga jeng le re ko ai jeng je hoji asiga thada raga samaina thada raga thanamani ko ado mayam samaina tawbra tawdabra di khangde akhoi de han jing na samaina sum tawbani na ko moina tawbodo chummi haina khoi dum tawre ko cheng se thada raga le phatta ba hodi mayam do loina thoi hai ko adugi samai cheng thada thanamani asi ahing jima samai thanamani ko aduga heng nongalaga seng sam thoga akhoi gi maning gak toini ko ado heng gi mu heng dum jeng asi mayam ko ya maina ngarang tingamba ngarang lungthang da tharoi se cheng khara hapa ka tingamba do ado samaina hojik se le ram ba ko phattaba mayam tawkhala ga le tu me tharoi se loi ni hingi nung sunu ngai te ko sa thok pi de se koina kedang tai bang chingjang ina adum sa ta re hapai le te natra do se tharoi se loi ni hingi yam haw ko to ma le ko tharoi se ai di lai tharoi do kya pam bi sin oina pam je ba ko ado ngasi thongbagi pura recipe oina I hapjarake aina thongbagi style se mayam ga su manaram ba yai na jaga manaram da ba yai ado hiyang si ko ai gi simu kamaina thongge ai bedo ado ai hudik se si olaga jing se jing mayam do phattaba mayam jing kisenga mai ra manga rak chama gi ko chamaga aduga maning se loina maning se kakage maning se kathala ga ko duga mathang aina kamaina thongge habado dum jenghalage hojik sengna madi manga rak toraga chame ko langtik langi hojik se aduga phadana maning se tharoi gi maning se phadana kakpa loiraga na thum khara mu hapa ga mu tingani ko ado kakpa haurage maning se mayam ji kakpa loire tharoi do ko mana maning loina kana ising mu ko mu tinge aduga aisigi thum se haptoni ko samaina hapchallaga se minute 10 muk tinga thamni samaina ko kumi 10 muk tinga thamaga magi phatha hodi su loina thoglani plus akhoi thum dusu magi asigi maning sidagi ko maning sidagi thum gi roast to adusu changdoi ne ba ko aduna samaina na hen kana tawne ba tharoi ji chubo ka dane magi thum gi mahau do adugo dum yaune ba ko adu samaina haitinga ni tara tang thamage ni tara thamadung da mukam ani khana chamani ko ani han chamaga de thongba hawan ai hojik thongdringai mamangda kena tawre sikari pata pambi ni ko akhoi gi ne akhoi kari pata pambi se ikubong na tharamani ba ko yam phajabane pambi se dolaya ning haibe da yaw gidra yam pakhale ba ko phukdo ga oina purak sira khangde soma khoi somna thara sira khangde ado mayam asine kari pata se samaina he throi thongla thak toine adaga idi asigana awa phadigom leire ko awa phadigom si jo khoi isa gi junggi ne ba asi ju khram malle aduga khajam na oina malle ne ko ai yam pamje ba ko awa phadigom se adugi sang na thak ko khotpa khoi chicken thongba daga sang thak ko se yam sakina pamje ba adugi aina khajam na pamjaba ina khajam na malle aduga asukak se ai malle ba ko adagi
ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕꯒꯤ ꯍꯧꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯇꯤꯡꯕ ꯊꯔꯣꯏꯗꯣ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 10 ꯃꯇꯨꯡꯗ ꯐꯖꯅ ꯑꯅꯤꯔꯛ ꯆꯥꯝꯃꯒ ꯑꯃꯨꯛ ꯂꯧꯈꯠꯂꯦ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯂꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯗꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯁꯣꯏꯕꯨꯝ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯁꯣꯏꯕꯨꯝꯗꯣ ꯂꯩꯇ꯭ꯔꯦ ꯑꯩꯅꯁꯨ ꯀꯥꯎꯅ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯣꯏꯕꯨꯝ ꯌꯥꯎꯔꯔꯣꯏ ꯉꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯕꯨꯝ ꯍꯥꯞꯄꯗ ꯌꯥꯝ ꯊꯤꯅ ꯍꯥꯎꯏꯀꯣ ꯑꯗꯣ ꯉꯁꯤ ꯁꯣꯏꯕꯨꯝ ꯌꯥꯎꯔꯔꯣꯏ ꯑꯗꯨꯒ ꯁꯤꯒ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯑꯩ ꯇꯤꯡꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯈꯨꯗꯛ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯍꯥꯏꯗꯤ ꯕꯣꯏꯜ ꯇꯧꯕꯗꯨꯒ ꯑꯗꯨꯝ ꯃꯨꯟꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯁꯦ ꯐꯨꯠꯂꯅꯤ ꯄꯨꯟꯅ ꯊꯔꯣꯏꯅꯦ ꯑꯗꯨꯒ ꯑꯂꯨꯅꯦ ꯌꯣꯡꯆꯥꯛꯅ ꯇꯧꯔꯒ ꯄꯨꯟꯅ ꯐꯨꯠꯂꯅꯤꯀꯣ ꯑꯩ ꯀꯨꯀꯔꯗ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯊꯔꯣꯏ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝꯀꯣ ꯑꯁꯤꯁꯦ ꯂꯣꯏꯅ ꯃꯃꯥꯏꯁꯦ ꯂꯧꯊꯣꯛꯑꯒꯦꯀꯣ ꯃꯃꯥꯏꯁꯦ ꯃꯇꯣꯝꯇ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯆꯩꯅ ꯇꯧꯔꯒ ꯂꯣꯏꯅ ꯂꯧꯊꯣꯔꯛꯇꯣꯏꯅꯤꯀꯣ ꯃꯃꯥꯏ ꯌꯥꯎꯔꯗꯤ ꯊꯔꯣꯏꯁꯦ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯃꯥꯏꯁꯦ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯃꯃꯥꯏ ꯂꯧꯊꯣꯛꯑꯒ ꯆꯥꯏ ꯑꯗꯣ ꯃꯃꯥꯏꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯒꯤ ꯑꯂꯨ ꯐꯨꯠꯄꯁꯤꯡꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯒꯤ ꯌꯣꯡꯆꯥꯛꯇꯣ ꯂꯩꯔꯦꯀꯣ ꯌꯣꯡꯆꯥꯛꯁꯨ ꯂꯣꯏꯅ ꯃꯀꯨ ꯂꯧꯊꯣꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅꯀꯣ ꯃꯀꯨ ꯂꯧꯊꯣꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯧꯊꯣꯛꯄꯒꯗꯨꯗꯤ ꯎꯠꯂꯔꯣꯏꯒꯦꯗ ꯑꯗꯨꯝ ꯑꯩ ꯁꯤꯁꯤꯡꯁꯦ ꯂꯣꯏꯔꯒ ꯊꯣꯡꯕꯗꯣ ꯄꯨꯔꯥ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦꯀꯣ ꯌꯥꯔꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡꯁꯦ ꯁꯥꯔꯦꯀꯣ ꯑꯩ ꯖꯣꯠꯀꯤ ꯈꯥꯡꯗ ꯑꯣꯏꯅ ꯇꯧꯔꯦ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯍꯜꯂꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯔꯣꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯐꯨꯠꯄꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯀꯪꯅ ꯉꯧꯔꯦꯀꯣ ꯀꯪꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯍꯤꯁꯦ ꯆꯨꯞꯁꯟꯕ ꯉꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯊꯣꯡꯒꯅꯣꯗꯤ ꯀꯣꯃꯦꯟꯠꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯪꯅ ꯇꯧꯔꯒ ꯉꯧꯔꯦ ꯃꯍꯤꯁꯦ ꯊꯣꯛꯂꯛꯏꯕꯀꯣ ꯁꯨꯃꯥꯏꯅ ꯉꯧꯕ ꯃꯇꯝꯁꯤꯗꯅꯦ ꯃꯍꯤꯗ ꯆꯨꯞꯁꯟꯕ ꯑꯩꯁꯦ ꯐꯖꯅ ꯉꯧꯗꯣꯏꯅꯦꯕ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯤꯅꯣꯠ ꯈꯔꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯃꯌꯥꯝ ꯑꯗꯩ ꯁꯤꯒ ꯌꯣꯡꯆꯥꯛ ꯑꯐꯨꯠꯄꯗꯣ ꯀꯟꯅ ꯈꯣꯠꯏꯕꯀꯣ ꯑꯩ ꯈꯣꯛꯅ ꯊꯔꯣꯏꯁꯦ ꯉꯧꯔꯤꯅꯦ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯍꯧꯖꯤꯛ ꯃꯍꯤꯁꯤꯁꯦ ꯌꯣꯡꯁꯦ ꯆꯨꯞꯁꯟꯈ꯭ꯔꯦꯕꯀꯣ ꯃꯍꯤꯁꯦ ꯀꯪꯉꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯕꯣꯏꯜ ꯇꯧꯕ ꯑꯂꯨꯗꯣ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯒꯅ ꯍꯔꯤꯕꯣꯞ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯁꯤꯒ ꯉꯥꯔꯤ ꯂꯩꯔꯦ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯅꯤꯀꯣ ꯁꯦ ꯑꯗꯒꯤꯗꯤ ꯁꯤꯒ ꯆꯅꯝ ꯂꯩꯔꯦ ꯁꯤꯒ ꯀꯔꯤꯄꯇꯥ ꯂꯩꯔꯦ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯌꯦꯅꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯒꯅ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯥꯔꯤ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯃꯆꯜꯁꯦ ꯍꯥꯞꯄꯦ ꯊꯔꯣꯏ ꯊꯣꯡꯕꯗ ꯑꯗꯩ ꯍꯧꯖꯤꯛ ꯈꯥꯡꯗꯣ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯥꯎꯁꯦ ꯍꯩꯔꯦ ꯊꯥꯎꯁꯦ ꯍꯩꯔꯒ ꯊꯥꯎꯁꯦ ꯀꯣꯡꯒꯣꯟ ꯇꯥꯛꯄꯗꯣ ꯑꯗꯨꯗꯣ ꯉꯥꯏꯔꯦ ꯑꯗꯩꯗꯤ ꯄꯥꯁꯄꯣꯔꯟ ꯍꯥꯞꯆꯜꯂꯦ ꯑꯍꯥꯟꯕꯗꯀꯣ ꯄꯥꯁꯄꯣꯔꯟ ꯍꯥꯞꯄ ꯂꯣꯏꯔꯒ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯣ ꯃꯩꯗꯤꯀꯣ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯤꯅꯤꯀꯣ ꯑꯗꯒꯤ ꯇꯤꯜꯍꯧ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯗꯒꯤꯗꯤ ꯆꯅꯝ ꯍꯥꯞꯄꯅꯤꯀꯣ ꯑꯗ ꯇꯤꯜꯍꯧ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯦ ꯆꯅꯝꯁꯤꯃꯨꯛ ꯍꯥꯞꯆꯜꯂꯦꯀꯣ ꯆꯅꯝꯁꯦ ꯑꯩ ꯀꯨꯞꯅ ꯇꯛꯈꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩ ꯑꯂꯨꯝꯕ ꯄꯣꯠ ꯑꯃꯅ ꯇꯛꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯅ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯆꯅꯝ ꯍꯥꯞꯄ ꯂꯣꯏꯔꯒ ꯁꯤꯡꯃꯨꯛ ꯍꯥꯞꯄꯦꯀꯣ ꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥꯡꯅ ꯌꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯗꯒꯤꯗꯤ ꯁꯤꯡꯁꯦ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯗꯒꯤꯗꯤ ꯉꯥꯔꯤ ꯉꯁꯥꯏꯒꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯗꯣ ꯑꯗꯨ ꯀꯨꯞꯅ ꯁꯣꯏꯔꯦꯀꯣ ꯑꯁꯤꯁꯤꯃꯨꯛ ꯍꯥꯞꯄꯦ ꯄꯨꯟꯅ ꯂꯣꯏ ꯉꯧꯗꯣꯏꯅꯦꯕ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ ꯍꯥꯞꯄꯁꯦ ꯃꯌꯥꯝ ꯇꯦꯁ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯒꯁꯦ ꯑꯃꯈꯛ ꯐꯪꯕ ꯈꯣꯠꯄ ꯍꯤꯟꯖꯥꯡꯗꯣ ꯆꯥꯕꯗꯅꯦ ꯌꯥꯝꯅ ꯊꯤꯅ ꯍꯥꯎꯋꯦꯕꯀꯣ ꯁꯤꯒꯅ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯆꯅꯝꯗꯣ ꯍꯥꯞꯄꯦ ꯁꯤꯒꯅ ꯉꯁꯥꯏꯒꯤ ꯉꯥꯔꯤꯗꯣ ꯍꯥꯞꯄꯦꯀꯣ ꯁꯣꯛ ꯇꯧꯕꯗ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯩꯗꯤ ꯉꯥꯔꯤꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯉꯥꯔꯤꯁꯦ ꯁꯣꯛ ꯇꯧꯕꯗ ꯍꯥꯞꯇꯦ ꯑꯩꯈꯣꯏꯒꯤ ꯉꯥꯜꯂꯒ ꯏꯔꯣꯜꯂꯒ ꯑꯂꯨꯗ ꯏꯔꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯣꯛ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯑꯃ ꯑꯣꯏ ꯑꯗꯣ ꯑꯩꯒꯤꯅ ꯇꯣꯉꯥꯟꯕ ꯇꯣꯉꯥꯟꯕꯒꯤ ꯁꯤ ꯑꯩꯒꯤ ꯈꯨꯊꯣꯡꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯒꯅ ꯁꯥ ꯃꯔꯣꯏꯗꯣ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯔꯤ ꯄꯇꯥꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯩꯀꯣ ꯁꯣꯛ ꯇꯧꯕꯁꯤꯒ ꯑꯗꯣ ꯊꯥꯡꯖꯔꯝꯗꯥꯏꯗꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯒ ꯑꯗꯒꯤꯗꯤ ꯀꯔꯤ ꯄꯇꯥꯁꯤꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯛ ꯇꯧꯕꯗꯁꯨ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯄꯤ ꯑꯗꯩ ꯐꯖꯅ ꯉꯧꯔꯦ ꯃꯨꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯍꯔꯤꯕꯣꯞꯁꯤꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯔꯤꯕꯣꯞꯁꯦ ꯉꯁꯥꯏ ꯑꯩꯅ ꯕꯣꯏꯜ ꯇꯧꯕꯗ ꯍꯥꯞꯇꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯔꯤꯕꯣꯞꯁꯦ ꯑꯇꯦꯛꯄ ꯍꯔꯤꯕꯣꯞꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯃꯆꯨ ꯐꯖꯔꯦꯀꯣ ꯃꯆꯨꯁꯨ ꯐꯖꯔꯦ ꯄ꯭ꯂꯁ ꯃꯅꯝꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯂꯨꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯉꯧꯃꯤꯟꯅꯔꯅꯤ ꯁꯤꯒ ꯑꯂꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯅꯦ ꯎꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯈꯛ ꯎꯃꯣꯔꯣꯛ ꯑꯃꯈꯛꯀꯣ ꯑꯩꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯍꯦꯟꯅ ꯑꯩꯅ ꯈꯔ ꯁꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛ ꯆꯝꯃꯒ ꯍꯥꯎꯇꯕꯅꯦꯕꯀꯣ
ꯑꯗꯨꯒꯤ ꯑꯩꯅ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯉꯧꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯥꯂꯨꯁꯤꯃꯨꯛ ꯊꯥꯗꯔꯦ ꯑꯥꯂꯨꯁꯤꯃꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯦ ꯌꯣꯡꯆꯥꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯄꯨꯟꯅ ꯐꯖꯅ ꯇꯧꯅ ꯑꯁꯤ ꯉꯧꯔꯦ ꯑꯁꯤ ꯐꯖꯅ ꯉꯧꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯑꯝꯇꯪ ꯊꯣꯡꯉꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯣ ꯐꯖꯅ ꯉꯧꯔꯒ ꯃꯨꯜꯂꯦ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩ ꯉꯁꯥꯏ ꯊꯔꯣꯏ ꯀꯪꯅ ꯉꯧꯈꯤꯕ ꯊꯔꯣꯏꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯊꯔꯣꯏꯁꯦ ꯍꯥꯞꯄꯒ ꯊꯔꯣꯏꯁꯤꯒ ꯑꯃꯨꯛ ꯄꯨꯟꯅ ꯉꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯑꯁꯤ ꯐꯖꯅ ꯉꯧꯃꯤꯟꯅꯔꯒ ꯃꯁꯥꯂꯥ ꯄꯨꯝꯅꯃꯛꯇꯣ ꯑꯁꯤ ꯉꯧꯕꯁꯤꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯔꯣꯏꯁꯤꯒ ꯃꯁꯥꯂꯥ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯔꯣꯁꯇꯣ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯁꯤꯗ ꯃꯔꯣꯏ ꯄꯨꯝꯅꯃꯛ ꯍꯥꯞꯄ ꯍꯧꯔꯦ ꯃꯆꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯑꯁꯤ ꯐꯖꯅ ꯄꯨꯟꯅ ꯑꯃꯨꯛ ꯑꯩ ꯉꯧꯃꯤꯟꯅꯔꯅꯤ ꯃꯩꯁꯤꯗꯤ ꯂꯩꯊꯔꯤꯅꯤꯀꯣ ꯃꯩꯁꯦ ꯂꯩꯊꯔ ꯉꯧꯗꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯩꯗꯣ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯀꯟꯅ ꯃꯩꯗ ꯂꯩꯈꯠꯂꯒ ꯊꯣꯡ ꯇꯥꯔꯒꯗꯤ ꯃꯈꯥꯗꯒꯤ ꯀꯥꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯩꯁꯦ ꯂꯩꯊꯔꯒ ꯊꯣꯡꯉꯤꯅꯤ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯋꯥꯗ꯭ꯔꯅꯦ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯕꯅꯦꯕꯀꯣ ꯂꯝꯁꯥꯇꯤꯔꯁꯨ ꯁꯤꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯅꯨꯃꯤꯠ ꯂꯝꯁꯥꯇꯤꯔꯁꯨ ꯋꯥꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅꯐꯖꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ ꯏꯁꯤꯡ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯔꯥꯡꯒꯤ ꯃꯅꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯒꯤ ꯃꯅꯝ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛꯀꯤ ꯃꯅꯝꯗꯣ ꯅꯝꯗꯅꯕꯒꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯀꯪꯁꯜꯂꯝꯃꯦꯕꯀꯣ ꯃꯍꯤꯁꯦ ꯀꯪꯉꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯥꯞꯀꯗꯕ ꯏꯁꯤꯡꯒꯤ ꯖꯨꯠꯀꯤ ꯃꯍꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯔꯅꯦꯕꯀோ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯃꯍꯤꯁꯦ ꯌꯥꯝꯅ ꯂꯥꯡꯅ ꯊꯔꯣꯏ ꯊꯣꯡꯕꯗ ꯑꯩ ꯆꯥꯗꯦꯕꯀꯣ ꯃꯍꯤ ꯈꯔ ꯄꯇꯛ ꯂꯥꯎꯔꯒ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯉꯒ ꯑꯗꯒꯤꯗꯤ ꯆꯝꯊꯣꯡ ꯑꯃ ꯌꯥꯎꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯄꯥꯝꯖꯩ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯍꯤꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯞꯇ꯭ꯔꯦ ꯈꯔꯇ ꯍꯥꯞꯄꯦꯕꯀꯣ ꯍꯥꯞꯄꯒ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯨꯞꯁꯟꯕ ꯂꯣꯏꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯧꯕ ꯐꯥꯎꯗ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯀꯣ ꯃꯍꯤꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯁꯧꯕꯁꯦ ꯈꯥꯛ ꯀꯨꯏꯅ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏꯒꯤ ꯊꯥꯡꯗꯔꯝꯗꯥꯏ ꯃꯇꯝꯗꯣ ꯑꯗꯨꯗꯣ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯃꯍꯤꯗꯣ ꯑꯗꯨꯝ ꯀꯪꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯁꯥ ꯃꯔꯣꯏ ꯊꯥꯛꯑꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯀꯔꯤ ꯄꯇꯥꯗꯣ ꯑꯗꯨ ꯊꯥꯛꯆꯜꯂꯦꯕꯀꯣ ꯁꯤ ꯊꯥꯛꯆꯜꯂꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯂꯩꯊꯔꯒ ꯍꯩꯖꯥꯡꯁꯦ ꯌꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯩꯖꯥꯡ ꯊꯣꯡꯕꯗ ꯍꯩꯖꯥꯡ ꯌꯥꯏꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯍꯩꯖꯥꯡꯒꯤ ꯃꯍꯥꯎ ꯑꯃ ꯍꯦꯟꯕꯅꯤ ꯑꯗꯨꯅ ꯉꯥ ꯊꯣꯡꯉꯁꯨ ꯍꯩꯖꯥꯡꯕꯨ ꯊꯣꯡꯉꯁꯨ ꯑꯩꯗꯤ ꯍꯦꯛꯇ ꯌꯥꯏꯌꯦꯕꯀꯣ ꯃꯩꯁꯦ ꯂꯩꯊꯔꯒ ꯌꯥꯏꯔꯒꯅꯦ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯨꯞꯁꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯍꯩꯖꯥꯡꯁꯦ ꯌꯥꯏꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯔꯛꯄꯒꯤ ꯃꯊꯦꯜꯗꯣ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯗ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯏꯁꯀ꯭ꯋꯥꯁ ꯉꯥꯟꯕ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒꯅ ꯊꯔꯣꯏ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯉꯁꯥꯏ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯁꯤꯒꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯔꯧ ꯀꯩꯀꯥ ꯍꯥꯞꯄꯒ ꯐꯖꯅ ꯊꯣꯡꯉꯦ ꯑꯗ ꯏꯀꯥꯏꯊꯕꯤꯒ ꯑꯥꯂꯨꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯃ ꯊꯕꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯟꯁꯁꯦ ꯑꯁꯨꯃꯥꯏꯅ ꯃꯊꯦꯜꯁꯦ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ